Mama leibak ki damak thawai na pontha pikhraba lona thingkhraba lalhoulup KYKL ge Laanmee shanglup Meeyam gi Yawol Laanmee ge Second Lieutenant Pathou Oinam Telheiba atoppa ming Landaba Amadi lona thingkhraba lalhoulup KCP ge Laanmee shanglup Meeyam ge Fingang Laanmee ge Comrade Lance Corporal Ahantehm Bishan atoppa ming Kanglei anigi Maphamda lona thingkhraba lalhoulup Sorepa na Yawolgi Ikai Khumnaba utpa loinana awaba phongdorakli Party asigi Secretary Publicity and Organization MC Yaipavina Thadrokpa Cherol Amana Hai Athauba anigi Maphamda Party asina Amadi Masigi Laanmee shanglup PRA na awangba thakta Yawolgi Ikai Khumnaba utpa loinana thamoi sokna awaba phongdorakli Athauba ani asina leikidabada awaba nanghauriba imung manunggi awabadasu party asina saruk yari Athauba ningtam Yawol Laanmee anina leikidabada awaba nanghauriba Yawolup ani ge awabada su party asina saruk yari hainasu cherol asina makhatana phongdorakli